Jennings ki gynecology ward ta Angang Unanaba Matam Ngaiduna Leiba Nupi ama ngarang Nupi ama Angang Unnadringeida Mamagi Shiyomnungda Leikhidre Doctor amadi nurse na section dabadagi thodo se thokibani mara Leiba staff singi mathakta action lokhat kadabani haina patient party na mari leinaba singi pungning singsilakli thodo sing ase ayuk pung mari rom tarakpa duwaida forum pacha Leiba Jennings ki gynecology ward ta thokibani thodo duda Mamagi Shiyomnungda Leikhidaba angang adugi Mamagi maming we don't liu abon mai amadi mapagi maming na Pauhodbo abon mai kawi Tamenglong district ki Tamai subdivision gi manung chana Leiba Tama khuldagi ni hairi thodo sigi matang da we don't liu abon mai gi mache kachiaklung liu na TOMTV da phongdorak pagi matungina mahaki manau nupi we don't liu abon mai Angang Unanaba Matam Yoraktuna ngarang ayuk Jennings ki gynecology ward ta admit tawduna leirakibani ngarang numidang wairam dagi mahak haksang nungaitaba horakpadagi doctor gi advice matungina ultrasound lowki maduda doctor na normal oi karishu tawroi haina hairakhi adubu ahing nongyai pung bharo khare helakpa duaida amuk masa nungaitaba henjilakpadagi duty taba nurse singda doctor kaubinaba hanjin haizaki adubu doctor amata anabagi manakta laktuna yengsingbikide masigi matung tarakpa ngase ayuk pung mari rom taba duaida we don't liu abon mai gi fibam lusilakpadagi ultrasound amuk lawduna yenglubada mahaki puknungda yauriba taibang phawdriba angang adu mihul phangkidabani hairi laibak thiba thodosi doctor amasung nurse singna section ba watpadagi thokpani haukrabadi haukre adu butungda sigumba thodosi makhata na thoktanaba thodo asida chenaba Jennings ki gynecology ward ki staff singi mathakta action lokhatbiu haina mahakna pendaba phongdukhi Hospital ama oibnina mokhoibu duty tara government na nangi na thawne duty ne haina phamba mishing makhoina lara 5 times akhoina request adu matam dam khoina adu da phamriba mi duna nakhoi krishu khangroi akhoina khangi nakhoina thuna pukning bagi nakhoi machin chibine haina mokhoina hai adu da duty phamba mishing duna akhoina risk loina pugni adu bu mokhoina hojiti angang sikrabam tungdi kanara apsu puthokning de risk su pugdam mi do hojiti kadai labra mokhoi lot kre aduna masisi akhoi krishu yaning de aduna akhoi agi inauna pigi macha angang sibasi accidentally nate mokhoigi negligence mokhoina thausadaba minungsi khangdaba doctor sing aduda tarba mi singdo minungsi laitaba gi angang ba hat halam khoidi harau haron laibangamba mi sing doctor oibda matik chadaba mi sing ni